कोकोमी की मखा ताबा लांजंग सेप्टेम्बर 15 फाउबदा तोरबुंग फाउबगी बैरिकेड्स लौथोकलगने कोऑर्डिनेशन कमिटी ऑन मणिपुर इंटीग्रिटी ना ममांग थादा लाउथोकिबगी मतुंगिन्ना फगौचाव इखाइदा लेरिबा सेंट्रल फोर्सिंग की बैरिकेड्सिंगबो तोरबुंगी कम्युनिटी हॉल की एरिया फाउबा होंदोहनखिगदबनी हाइना सेंटर की हाई ऑफिशियल सिंगदा अल्टीमेटम पीसनख्रबा फाउबदा लाइंगांगना थबक ओइना पांगथोकपा ngamkhidabage ngahan miyamga loinina thomjinkhibane adubu naran sainada handak nongmai khara kablakibana maram oiraga miyamgi apamba target adude yauba ngamkhidre haina lup asigi coordinator Jitendra Ningombana phongdokre wafam ase ngarang nungthil lamfelda leiba UCM gi office ta pangthokiba paugi mifamda phongdokladuna mahakna hai phogakchaw ikhai gi khunja sing amade Manipur leinga ki marakta hana yanakibagi matungina kokomi na miyamge aningba apamba phangnaba honabada तोरबुंग फाउबदे यौसनबा ngamkhidre adubu tha asigi taraga manga faubagi manungda kangbaige kaithel faubada thamjiliba barricade sing lokthokpada yanare haike adubu ngahan kokomi gi thongmi singna lusingba miyamna lainga ki curfew fauba namkhairaga kangbai faubadi sangsinba ngamkhre adubu laingakna ngahan gi miyam gi khongchat adubu namthanaba honabagi thawong adude nungaite haike chin kuki narco terrorist singa akanba lan thengnari ngai chairakta handak ikhang khangauda mitai masel gi marakta onsinduna chainaba hunaba pauthokpa khongchep hainaba made maral sisinaba na chingba thawong kaya chatharagli base mitai phurup ki khwaidagi laibak thibane thawong asi mapung phana apunbagi pangal sagatpa ngamdriba ikhoige khunai asi hena machoi ta handuna hanadagi hena sonthangadaba thawong ne thawdo asi sa khangna natraga khangdana kuki singda lan pangbane kuki gi michang changbane mitai muthana bohona bani haike thawong asi makata na sathaраglabade yamna sathiba saglon ama lawraktuna aikhoi masel setuna chanarakpagi phibam ama soidana lakane isa ki khongda singjangna yansinjabane maramaduna ipurup iraiba ki khanbiduna pumna magna thawdo ase khudakta lepiyo miyamna su asigumba sida pungning thawgat piganu haike miyoi kharana tv discussion amade social media da kokomi bu criticize tawragliba se taramno oe amade appreciate tawjai adubu laibak thibade criticism singasi ayambana destructive criticism oina tawwe haibadi kokomi bu mingsat thinaba hulanaba chinpena chaiba haithaba made aranba tawi haina charge tawba oina tawi haike kokomi gi maikei dagi su aikoina tawjakhiba thabak thauram singda asoiba aranba yauramba yai asigumba sing chumthoknaba gi tanja ma pibiyo haujik lan manungne mipum khudingmak yamna emotional oiba matamne maramaduna miyamna criticism tawbibada khara section tawbiyo constructive criticism tawbiyo miyamgi emotion bu sanabigano masina ikhoi isada onsilaktuna sathiba mangata thohalakani haike kokomi asi CSO amakhak natte CSO hompuga manga pullaga sembane laibak asigi aruba made achauba isu kayaga sagona duna laklaba CSO kayana punsin duna semba apun loop apex organization amane kokomi apunbada thajaba loop amane apunbagi matangda kanagumba singna kokomi da takpage oja sabagi mathau tade punbagi maruoiba amade kanaba du khangbagi kokomi semkhibane ngasisu kokomi na tawriba thabak sing asisu masigi damaktani haike Youth of Manipur haiba naharol singna CSO amata oina punsinaba honaragliba se kokomi na saugatli amadi pungning thawgatsare adubo akangnaba matam amagi manungda punsingadabani haiba dictate tawbaside tawhanjaningde masidi kokomi na yabang amloy maramde CSO sing pumnamak amato oina punsinba haibase aikhoigi yamna complex oiba khunaisida irai laiba thabak ama oide maramaduna stakeholder sing pumnamakka matam sangna honami nagadaba thabak amani haike